Songkong village ta SF na operation chathabada UKNA gi kadar ama hatkhre asiba haksang postmortem gi rims ta purake haibada lengak na yakhidre Chursampur district ki Henglep sub division gi manung sanba Songkong village ta ngarang security force na UKNA gi leifam da operation chathabada lup asigi kadar ama nomaina kaptuna hatkhre Thogdogadu da laikhidraba kadar adugi hakchang lamphel pata laiba Regional Institute of Medical Sciences RIMS ta postmortem taunanabagidamak hakchang adu purake haina mari leinaba district authority na haijabada Manipur lengak na yakhidre mafam aduda lairiba Chursampur Medical College ta adumak postmortem tawbagi khudong chaba laigani Imphal da purakpagi kanaba lairoi haina lengak na mari leinaba singda paukhum pikhre security force na nomai kaptuna hatkraba kadar adugi maming lenmin chang chahi taragamapan apokpagi ming lenkhogin hawkip kawi thajaba yaba mafamdagi fangba pauna hai ngarang numidang athengbada security force ki kangbo aduna maikei adomda lotuna lairiba UKNA gi kadar sing phananabagidamak operation chathakibani akaknaba paw amada yumpham oiraga Maikei adomda UKNA gi kadar kaya laire haiba khangbadagi combined force ki team aduna mafam aduda sangsilubada nomai kapsinduna attack tawba hawrakhibani khudakta SF na masangak thokchanaba nomai kapagi thogdokta kadar ama sikhibani thogdog aduda atai kadar kharasu asok apan nanglamgani haibagi thajaba lei hairi Henglep sub division gi North Songkong village ta joint security forces na lenminsang hatkibagi thawong adubu Henglep assembly constituency gi MLA lejamang na akanba moongda yaningdaba phongdorakli MLA sina thadorakpa jerol amada hai miyam gi punsi amasung lanthum ngak senana balairiba security forces na misam hatkibagi thawongbu yaningde asigumba thogdok sing asi taraina lawfam thokte uhoba singna phongdorakpagi matung ina letminthang hatlaba matungda mafi maro lawthoklaga thawai yawdraba haksang adu joint security forces na mafam adudagi pukhi masigi sumathakta miyoi adu khut thoknabada laikidabani haina miyamda uhanana bahonakhi karigumba wafam asina sumlamba tarabadi security forces na leibaga sigi rule of law ngakna satre haibagi mayek senglaba khudamni haina lawfam thoi hiram masigi matangda michang mikhai naidaba moongda manung mapan fauna uba investigation chathaduna achumba khangdoknaba honafam thoi misam hatlaba matungda thawai yawdraba hakchang adu imung manungi miyoi singda khusinarakhibadagi thawong aduna amukasu miyamda khoisauna halle kanagumba ama lekhidaba matamda imung manungi miyoi singna aroiba mathau mangam pangthokchanabagi right lei athubada thawai yawdraba hakchang adu imung manungi miyoi singda sinabaga loinana thawdoga sigi matangda mapung fana investigation chatharaga mara leiba sing matik chaba thabak lokhatkadabani khudam sangdam semdok chadoklaga achumba mihada sigi matangda achumba losinanaba hotnariba singi mathakta logi oiba matik chaba thabak lokhatkadabani laikhidraba imung manungna thengna horiba awabada saruk yari hairi Konsakholda security force singna akanba operation chathakre ahum fakhre rims ta layeng lamba kuki ahum Chursampur da pukhre Kangpokpi district ki manung chanbada laiba leilon vaifai gi miyamna konsakhul gi miyoi taruk fakhraga tamthina hatok pikra batungda ngasi masing yamlaba security force singna awaba nangduna leiriba konsakhulda akanba operation chathakre mafam adudagi phangba pauna hai ngasi ayuk anganbada tongan ba makhalgi security gi gari humpurom khuladu thausilakhi makoina mangjaunana karigumba amata haiba tawdana nampuda khuladu da sangsilaklaga yumda thi humbagi thabak chatharakhi chaurakna personal chamaga yankhai romaduna village adugi kasin koya thungna chatuna thi humbagi thabak chatharaba tungda village volunteer ahum phakhi makhoi ahum adudi salan wangbo thuimai Hopsan abonmai amasung namrongwai sarangni makhoi haujiksu fajinduna thamli aduga wahang pahong chathari handagi kanglupki irang asida nagagi micham taruk hatpi khiwa amasung makhal makha kyagi awaba nangduna lairiba khulasida security force singna chatharakliba thawong asi ningba kainingai ni haina khunja singna hairi amaromda Indian Army na layengnanaba RIMS hospital da purakhiba Kuki proof ki miyoi ahum adu ngarang ahing pung 12 minute 15 rom tarakpada security force singna section ngak selaga mafam adudagi puthokre khudaki oinadi makhoi ahum kadai da puri bano haiba jab chana khangba ngamkhide adubu social media gi platform singda makhoi ahum adu Chursampur Medical College da purakhre hairi
नोंमैना पांदुना सोक्लबा कुकी सिंग अदु करिगिदमक इम्फाल दा पुरक्लिबनो मखोय लालहौबो खुटपु अमगा मरी लेनब्रा कमदौना मखोय नोंमैना पालगा सोखिबनो naga taruk hatpada senaba yaubra haiba wahang kyamarum hangladuna ngarang numidang wairamdagi hauna masing yamlaba meitei amasung nagagi miyamna rims ki gate protest tawduna lakhibani kokomina su case amata senadaba isam samba manipur lerakpa oiragadi ana layeng bagi thabaki damak lakpada apanba amata piroi adubu makhoi terrorist oiragadi kokomina kaidongai desu khangduna leiroi maramaduna manipur lengakna makhoi ohum adu kadai waida nomaina kapnabada sokhibano makhoi kana kanano haiba khanghalu haina demand tawki Manipur gi sing amasung tampaki mafam kya da sathakhiba search operation da lalhaubo mari fakhre amadi khulai kaya fagat pangam khibaga loinana bunker kunga taruk thugai khre Manipur police amasung state asida deploy tawriba central security force singna Manipur gi sing amasung tampaki chingnaningai oiba mafam singda security na operation sing sathakhiba search operation da lalhaulup singi kadar mari fagat pangam khibaga loinana खुसु खुलाई कया फागत पंगम ख्रे लोइनना आइन काइना साजिलंबा बंकर कुनगा तरुक थुगाई ख्रे हाइरी पुलिस की पाव मतुंग इन सिक्योरिटी फोर्स सिंगना इम्फाल वेस्ट की तोंगान तोंगान मफम सिंगदा सथखिबा काउंटर इंसर्जेंसी ऑपरेशन सिंगदा आइन थिंख्रबा लालहौलुब आरपीएफ PLA गी कादर अनि फाबंगमले हाइरी सिक्योरिटी फोर्स न फारबा मियोय अनि अदुदी मुतुम मोहन सिंह चही 19 ओइनाम लेकाय बिष्णुपुर डिस्ट्रिक्ट तगी हौजिकना सगोलबन मोइरांग हनुबा मयाय लेरक्ता लैबनी अमसुंग सनायाय मलाइसोन बम एलाइस क्विंटोन एलाइस लैरांगजाव एलाइस लैरेनबी चही निफु लाइसम अवांग लेकाय बिष्णुपुर डिस्ट्रिक्ट सिंगनी हाइरी मुतुम मोहन बु सिक्योरिटी फोर्स ना महांगना हौजिक लैरिबा मफम अदुदगी फाबनी अदुगा लैरांगजावना लमफेल सना कैथेलदगी फाबनी हाइरी अमरोम द सिक्योरिटी पर्सनल सिंगना युमनाम सत्यजित मंगा चही 19 तरु खुराई पुथीबा लेकाय हौजिकना संबै कांगतक इम्फाल ईस्ट डिस्ट्रिक्ट तलैबा मियोयसी फाबंगम खिबगा लोइनना मंगोंदगी सिक्योरिटी फोर्स ना 22 कैलिबर रिकवर अमगा लोइनना 22 एम्यूनल लाइव राउंड मापन फागत पंगमले हाइरी अतोपा पुलिस की पाव अमगी मतुंग इना आइन थिंख्रबा लालहौलुब अमगी कादरने हाइबा मैतान कैसांग बम जीवन मेitei एलाइस कातुंगचा चही 94 साबुंखोक मखा लेकाय इम्फाल ईस्ट डिस्ट्रिक्ट हाइरिबा मियोय असि असम की खटखातीदा लोतुना लेरंबदगी स्टेट अमसुंग सेंट्रल सिक्योरिटी फोर्स ना फागत पंगम ख्रे हाइरी पुलिस ना मखा ताना सथखिबा इन्वेस्टिगेशन दा पांगै अमसुंग यारिपोकी मफम सिंगदा थीब हुंबगी थबक चथबदा मसिंग यामलब खुसु खुलाई फागत पंगम खी हाइरी फागतलब खुलाई सिंग अदुदी इंसास राइफल अहुम एक्सकैलिबर राइफल अमा SLR राइफल अनि 303 राइफल अनि 9mm पिस्तोल अमा 7.65mm पिस्तोल अमा तोंगान तोंगान बा नोंमै सिंगी मरु सिंग अमसुंग मैगजीन तरा फागत पंगम खी हाइरी नाकल अमरोम द सिक्योरिटी की अपुनबा टीम अमना उख्रुल अमसुंग कांगपोकपी गा ताइनबा सिंग मरु ओइना लुंगफु जंक्शन इंडस्ट्रियल स्टेट सेंटर हिल स्ट्रीट सथखिबा सर्च ऑपरेशन दा मिलिटेंट सिंगना सादन थमलंबा बंकर मापन अमसुंग मोंको चेपु पालिजांग हिल स्ट्रीट दा बंकर मंगा थुगाई बंगम खिबगा लोइनना 5.56 mm की empty casing फागत पंगम खी हाइरी अदुगा हौखिबा निंगथौकाबा नुमिता उख्रुल डिस्ट्रिक्ट की लितान पुलिस स्टेशन की मनुंग चनबा सांकाई मोंको चेपु खुल सिंगी चिंगी परिंग सिंग अमसुंग लैसांग सिंग सिकिबुंग खुलगी सिंगसांग परिंग दा सिक्योरिटी फोर्स ना सथखिबा सर्च ऑपरेशन सिंग दा मिलिटेंट सिंग ना सादुना थमलंबा बंकर तरा मांग ताहन ख्रे हाइरी ईरान की हिथांगफम सिंगदा थंबा अथिंग लौथोख्रे यूनाइटेड स्टेट्स ईरान की हिथांगफम सिंगदा थमलंबा अथिंग लौथोख्रे हाइना तेहरान की डिप्यूटी फॉरेन मिनिस्टर माजिक रावांगसी न फोंदोख्रे इराय नुमिता नाकल अनिना स्विट्जरलैंड दा खुदेक पिनगदौरिबा मेमोरेंडम ऑफ अंडरस्टैंडिंग की मांगोइनना था अनि मपुंग फारकलबा अथिंगबदु लौथोखिबनी हौनबी मतुंग इना यानासे खुदेक पिनद्रिंगैदा यूएस के अथिंगबा लौथोखले हाइना भांगना मखा ताना फोंदोखि हौखिबा निंगथौकाबा नुमिता ईरान की तंगाई फदना चंगद्रबा याद्रबा पोचै पुसिलकपा जहाज अनि अमसुंग ऑयल टैंकर अहुम अथिंगबा थुगाइदुना चंगलखि नाकल अनि यानासे पिनबगी थौरांग लौखटलिबा सिना स्ट्रेट ऑफ हॉर्मुज हांगदोकहनबगा लोइनना महौसागी फिवमदा हंजिन हनबा ngamlagani हाइना यूएस प्रेसिडेंट अमसुंग फ्रांस की प्रेसिडेंट इमानुएल मैक्रोन फोंदोखि एंटी ड्रग ड्राइव की सरुक अमा ओइना यामलबा ड्रग सिंग मणिपुर पुलिस की आईजी निंगसेल वर्ंगमना डिस्पोज तौख्रे एंटी नार्कोटिक कैंपेन की सरुक अमा ओइना मणिपुर पुलिस ना ngasi इम्फाल वेस्ट की लमदेंग दा लैबा सीजा कमन बायोमेडिकल वेस्ट ट्रीटमेंट फैसिलिटी दा
ड्रग किलोग्राम 39.395 मई थादोक्तुना मांगहनख्रे। मणिपुर पुलिस डिपार्टमेंट की प्री एंड पोस्ट ट्रायल ड्रग डिस्पोजल प्रोग्राम की सरुक अमा ओइना पुलिस अमसुंग नार्कोटिक्स ना फारबा यामलबा ड्रग सिंग अदु डिस्पोज तौखिबनी। ड्रग डिस्पोज तौबगी थौरम अदुगा मरी लेनेना आईजीपी निंगसेल वर्ंगमना हाय मणिपुर दा ड्रग ललोनबा ड्रग तलाइसु बथिंगनबगी पांदमदा मणिपुर लेंगाकी मित्येंगा लोइनना सथखिबा ड्राइव ता यामलबा ड्रग सिंग अदु फागतखिबनी। मणिपुर पुलिस ना लोने यादबा ड्रग सिंग मुथतनबा थौसलगी सरुक अमा ओइना ड्रग सिंग अदु मई थादुना मांगहनबगी थौसल अदु पाइखतपनी। लोइनना ड्रग लैतबा स्टेट अमा ओहेननबा पांदमसु थमली। ngasi mai thadokuna manghankraba narcotic drug sing adudi heroin powder kilogram 4.44 brown sugar kilogram 5.35 WY tablet kilogram 0.42 SP capsule kilogram 2.66 amasung ganja kilogram 26.50 ni haiki IGP na makha tana phongdokhibada drug sing adu district police narcotics and affair of border NAB security agency sing khusamnaduna tongan tongan ba mafam dagi fagat khibani faraba drug sing adu matamga chunaraba biomedical waste treatment facility da asoi angam yaudana amadi environment da soan batawdana manghan bagi thabak paikhatpani drug ki mayokta sangsin gadaba khongjang sing hena pak sauna paikhatnaba hotnagani tungi mirol gidamak khanduna खुनाय असिदा लैरिबा मिपुंग खुदिंगमकना हक्चांग माहनिंगाय ओइरबा मयाय काबा ड्रग सिंग मुथतपदा थौदांग लौमिनबा मथौ ताय मियामगी mateंग हाइबसी खोंजंग असिदा ख्वाइदगी मरु ओइबा अमनी। मणिपुर पुलिस की ड्रग फ्री स्टेट हाइबा पांदमदु मपुंग फाना फंगबा ngamnabagidamak मियामना mateंग पांगबियु लोइनना तोंगान तोंगानबा एजेंसी सिंगनासु खुसमनदुना मियामगी याइफनबा अमसुंग खुनायदा अकाइबा थोअंदनबा थबक सिंग थवाय यावना तौगदबनी हाइनसु फोंदोखि।